ꯑꯍꯥꯟꯕꯗ ꯉꯁꯤ ꯃꯔꯨ ꯄꯥꯎꯁꯤꯡ Manipur Police amadi security gi akunba khupu amana ngase yu khaktada sengi district mangadagi nomai sama yankhai manga amadi bom yauna nomai maru lising masatu yankhai ni toi fagatle hairi Nong khara kana leptana hek subada Manipur gi lambi kharadi ising thumjin begi khudong sadaba sing miyam na mayunri amadi Viral hepatitis B na nakrabadi punchi super hidak sadaba yade nadana ba section thorang lokat minasi haina World Hepatitis Day gi thoramda Dr. R.K. Rosina haikre Krumjre meng tabrib sing taramok subuluna pau sanro pizre Manipur Police ki asoba mai pakpa ama oina ngasisu Army Assam Rifles amdi CRPF ki apunba khutpu amagalunena Sengi district mangadagi nomai yongna kosukulai kya phagatpa ngamkre haina Manipur Police ki IGP Intelligence Ningsings warngamna phongdokre District mangadudi Surasampur Frezol Kangpokpi Sandelamadi Technopol digini Police Headquarter pangthokpa pawmisinga unaba duda manamakha taraduna ngasi satekeba operation duda AK series ki rifle nipan insals ani SLR ama sniper ama M4 rifles ama 303 rifle ani cabinet mari 12 bore gun taraga mari 9mm pistol nipal .22 rifle ama Grand LR ama single barrel rifle manga SBBL manga ball action rifles manga single barrel ball action rifle ama pistol countrymat taramari shotgun ama lethot mari single bore 21 muzzled loaded rifle ahoms pompi kuntrama thoi double barrel gun nipal single barrel gun tara hundoi punna chamaga yankhai manga recover toba ngamkhre amromda IED kuntrama pal hand grenade taraga humdoi assorted ammunition punna lising amaga chatru yankhai ni thoi fagat pangamkhre makha tana binocular mari communication set taramanga telescope amasu fagat pangamkhi magna makha tarduna Manipur Police na lamdam asida santi hanjalaknaba kanna honariba sida miyam nasu singnaba mafam sing lebiragadi marangna police station singda pau pibiduna police na honajariba sida mai pakna naba mateng pangbiu haikhe Acting on specific intelligence regarding the presence of large cache of arms, ammunition, and other warlike materials concealed in various locations, coordinated operation were launched simultaneously at multiple sites in the interior and suspected areas of Churachandpur, Fezrol, Kangpokpi, Chandel and Technopol district by joint teams comprising of Manipur Police, Assam Rifles, Army and CAPF. These operations resulted in the recovery of the following arms, ammunitions, explosive and other warlike stores. A major accomplishment for Manipur Police, Assam Rifle, Army and other security forces in our continued mission to restore peace, uphold public order and safeguard the lives and property of citizens. The Manipur Police reaffirm its commitment to fostering a peaceful and secure Manipur. The public is urged to cooperate with the police, Assam Rifles, Army and other security forces and to promptly report any suspicious activity or information related to illegal arms to the nearest police station or central police control room. Nong khara kana leptana hek subada Manipur gi lambi kharadi ising thumjin bagi kudong sadaba sing miyam na mai unari ngarang numidang nong leptana subadagi ngaseu Imphal gi lambi kya ising thumjin bedagi miyam na lambi chatuk sasinda kudong sadaba kya mai unare nong aduna sagol ban lambi singjamai lambi palace compound gi mafam khara madi tuan ba lambi kharada ising thumjin bi yaure amarom ne Imphal gi 0 mile gi manungda leriba khaisam thong hodam lerak longjam lekai amadi irom pukri mapal gi lambi sing nong khara hek tab ising na luina thumle kendra si mapu pandraba kendra magum oire nong khara hek subada ising thumbana maram oiduna school setpa amadi satok sasin tobada yamna khudong sadba kaima unre Manipur gi maru erba lambi yauna lakai gi lera kayada ising thumjin bagi awabu mai unriba sing asi hana khudong sadba kaya mai unre
Manipur gi maruoiba lambi yauna laikai lerak kaya ising thumjin bagi awab mayoknariba sing ase hana leramba iram nala sing ningthina thamlaktaba amadi hana leramba iram nala sing lam khopsin ba pamba singna khopsin khibadagi khusengbi isawgi awab sing ase miyamna mayoknarapuni haina miyokyan hairi Amaramda Kaisamthong Kendra amadi Sagolban Kendra nong khajitang chubaga khosem ising isaw tholiba si Nauria Pakhang Lapa Kendra amadi Nambol Kendra fauna seliba Waisel Maril gi nakal datariba miyamna lana lam khopsin ba amadi Waisel Marils asi phungalakpa namaram oiraga ising thumbugi awaba mayoknari ngarangdagi nong leptana Surakpadagi Sagolban Kendra amadi Kaisamthong Kendra gi mafum kayada ising thumjin mana maram oiduna Kaisamthong Kendra gi MLA Sapam Nisikantagi miyang makhada tim Nisikantana ngasi hodam lerak maningdagi haurga Waisel Maril sengbagi tabak satakre tim Nisikantagi member Longjam Saratna Kaisamthong Kendra amadi Nauria Kendra gi lonariba Kwakaital dagi ningthemsa karong staba lambigi hawambaraks amadi Laisram Lekai gi marakta leiba Waisel Maril phunduna seliba culverts asi matam ga sunadre culvert asigi makhada Pm-Istv gi toti pipes achoba ani leibana isingi isel taptha hanbada natana amorakai kayasu punjinduna leibana Kaisamthong Kendra khusem isingi saw thopagi maram oiri atubu matamda Pm-Istv department na culverts asi makhada leiba toti pipe ani asi loktopiyo Nauria Pakhang Lapa Kendra amadi Nambol Kendra fauna seliba Waisel Marils asi matam ga sunaba mongda semjinbiu Waisel Maril asi tha ahum khudingi sengnun lakli haiki Awai Kaisamthonggi awai MLA Nisikanta Sapamgi makhada akhoi Waisel Maril si tha khudingi akhoi leptana adum senga lakpani adu senga sigi maraksida sumaina plastic bottle mayam si adum tha khudingi tha ani natraga ahum si adum leptana akhoi senga lakpasida sina mana moidana saisida isingse block torami sibo akhoi ngasi je akhoi laktok chare huji huji so akhoi hodam maningdagi akhoi konja jari lekai maning haidare adu yamba ponate adu bolum dubudi adu senga haragadi isingse kanu sagomulomdagi laiba isingsigi flow se adu kemati kanbanina sona adu Waisel Maril sina saisida pubungam da haibadare adu ngaktangi akhoi isingse mokot pa haibadare akhoi yam sathibamna Waisel Maril sida akhoi kalbat se ama ani ahum meloina sigi makhasida akhoi na masi yam toina akhoi haijabane ba PhD department da sida pipe se maning su mamangsu pipe aso busina isingi laiba volume je moina block to duna maram oirakanda isingi khongje sina taptha leba adu yaragadi mari leina department na hairiba sigi pipe si athu matamda loktopiu adu loi lena thangnari ba Kendra Nauria gi ni Kendra sigi marin sima ayawo fajana sengbiragadi Kaisamthong Kendra da nong kitang tabaga ising thumiba pose sibo fajana sengbiragadi ising jawgi masakse oiroyana hoi khanjai Viral hepatitis B na nakrabadi punsi super hidak sarba yade viral hepatitis C di thahum natraga taru hidak saraga fanba ngamle maram asina viral hepatitis B asi matam sana test tawthopiduna masidagi ngakthoknana bahona minasi haina National Viral Hepatitis Control Program NSM Manipur gi State Nodal Officer Dr. RK Rosina haikre National Viral Hepatitis Control Programs SHS National Health Mission amadi Health Services ka khusam narga state level gi thakta pangthokpa World Hepatitis Day 2025 ki thoramda haikre Let's break it down haiba North AOC da level hotels Impal gi sangai holda pangthok ba thormaduda Mari Lenana viral hepatitis B amadi sigi maramda thabak torba institution sing samadi NGO sing da appreciation certificate piduna ikai kumnu utki Dr. RK Rosina makhata na Malayam de hepatitis B na naba masinga si million chani rom leire hepatitis C na naba na million yang kai rom sure hepatitis B gi anaba si mamadagi masada longnaba si sangyam na wangli aduna miron B khuding makna tangai fadana sek tokthokpa mathau tai amarom da virus asi angang aduda sangkhrabasu PPT C da laktuna matam sana hidak kapthok horobadi angang adu kanbang ngamli hepatitis C asina high risk group IDU MSM yongna atei makal kya dagi nabagi masak oheli hepatitis C dadi matam sana hidak sarbadi matam pumgi oina fanbang ngamle hepatitis B oina di matam sana vaccination tawunatana ngasi phawa masig hidak puthokpa ngamdre hidak
Chaba amadi handak sahigi oiba let's break it down hairiba hepatitis B AC muthan anaba honabada healthcare sector da leriba mioi khaktana tobungamloi maramasina lamnamasida leriba NGO sings yauna mipum kodimakna mateng pangduna lisingani kuntra fawgi manungda eliminate viral hepatitis haiba se mapung phana ba honamina se haikhe elimination se tawna bo hona bakanda pesha nuksha gi awatba aduga society dagi stigma and discrimination pibiriba aduga loinana akoi politicians sinsigi commitment masik mayamasi akoi health matunda na toba ngamjadaba masi akoi gi line department sing samnaga Manipur State Control Society lady social welfare department lady PRI asina singba singji khusam minare hairaga hairiba obstacle ko akoi gi elimination se tawba ngamnaba hoda bada lady ba se pulap akoi khusam naduna honamina si haiba adugi pandanda thamba akoi gi team ni Kwakaitel Hino Kongan Bidaleva Institute of Liver and Digestive Science na senduna ngasi World Hepatitis Day gi thorunga mari lenena World Hepatitis Day gi thorum hospital sit pangthokre tormadu da ILDS hospital gi director Dr. N Suryakumar Dr. Aribam Vijayadevi Dr. Nongthomba Suras Kumar Dr. Roslyn Kaisam Dr. Longjams Chisaranjan Dr. Nengthaujam Surjakant Maitei amadi Dr. Gurumayum Ramcharan Sharmana atoba mitunglan sing oike tarunga mari lenana World Hepatitis Day Marathon lising ni kungamanga Bishnupur district ki ngaikong kuno dagi kwakitels maka thausom laikai gi Youth Rising Club fawba lamjaloi singna marathon race ama senki River Health Package amasung haudokpaga loinana marathon race ta makau mathang starba sing the certificates amadi khodolpidna puning thawatki ILDS hospital ki director Dr. N Suryakumar na malem ki hepatitis B amadi C mutasi harabadi miyamna isa thopiraktuna hepatitis B samadi C testing to view test torba matungda vaccines amadi treatments tobiraga hepatitis na maram orga liver cirrhosis amadi liver cancers nahanbada nahandaba ohensi malem da hepatitis leitaba malem ama ohensi haike hepatitis na koida saithing pini basi adumati chawre nungti gi highly liver cancer si hepatitis B si na maram oiraga yamna toina thengnaba aduma makhal gi anabani hepatitis B si na changba matamda aikoi haksangda nungaidaba kari mata lei highly panabasi quite kiningai webse makoi silent killer ne haksang sida changaga liver de leiba matamda makoi na liver si mayum domna saraga lei aduga tapna makoi da solam matungda sahi tara kungi matungda liver cirrhosis amasung liver cancer nahanduna yam chawba chaitheng aikoi Manipur society thengnei aduna aine yam kanna hainingi se hepatitis A ga E ga D ising arumba thadi leroi hepatitis B gi oina di aikoi apo vaccine laye aduga hepatitis C gi oina di tha ahum dagina taruk hidak charaga adusu national viral hepatitis control program gi makada free oina phangye hidak madam ta yam tangami hojik di tha ahum dagina taruk charaga da mi sama da mi bawdrama se buksen chime kyodo kumame Naga taba mafam jing fauduna koki singna German Road amasung Tiger Road haina maming thonduna semna wa honor pathong bu yaning do phongduktuna FNCC na sathakpa lambi thingbi thabak numitara ni suru fawa mari leina ba authority singna ngasi fawa tasin uchinadana leiba bu yaning do phongdrokle khongjang asiga mari leina saru yakibi mioi singna pena wafum kya phongdrokle ngasi akhoi gi lamdamda koki singna akhoi gi lamdamda Kusi kurang toraga lambi da ming thoning ma thonaga taduna lai bidu nukhai ya ni brau ningde poing ani da akhoi gi lamdam da popi plantation toduna lai bidu nukhai ya ni brau ningde adu kumudu iswana su pian da ba thabane khangbla ngasi akhoi bu usita duna moina toning na toduna lai du akhoi du sup ya ningde hai ti phong do sabani ngasi Bansi nomit trahena sukre ato phao baso government si yeng bide government kari khali bra noi government hoi tom do na le bra noi kana gi mitang tang bra noi kari khali bra ngasi akhoi lan tawa asiana thona din hoi dai pa ngam kira. Our main key point is number 1, the proposed German road or Tiger road not to be constructed in
any Naga ancestral land. That is point number 1. Point number 2 is illegal Kuki militant Sioux camp should not be constructed in any Naga soil, whether it be village or in the mountains. That is point number 2. Number 3 is poppy plantations, a main cause of the drug trafficking. So we condemn this poppy plantation in our area. And lastly, we have been doing this ban for 10 days. No trustable organizations has come across. Concerned authorities from the state, either governments has response to this. So I request all the concerned state or centrals to take serious on this one. And if not, we will take more serious agitation in the coming days. And if any untoward incident happen because of these agitations, the sole responsible will be taken by state and the government. Thank you. The naming of German and Tiger Road in our Naga ancestral land should be removed completely. The Foothill on Naga Coordination Committee strongly condemned the 3 point, and then we will continue the protest, we will continue this ban, and then any untoward incidents happen during this protest, during this ban, the government of Manipur and then the government of India should take the responsibilities. BJP amadi Congress ta leiramba mioi kyana Morang Kendru gi MLA Thongam Santibu thajaba thamduna NPP da sanglakre NPP da sanglapa Congress ta gi imung yankai mari BJP da gi imung sani kuntra ga mari punna imung sani marpunipal gi voters sohung ga yankai ga mangabo tarama opagi toroma NPP pobala unit na sinduna ibudo loktak maru harau sanglal da makhoibo harau tam okre tormadu da MLA Thongam Santina Morang Kendra bu awan kendra ama purke hainabagi damakta Mikhalda mayoknar kibada Kendra gi miyam na mapu thagat pirkibani madugi mayokta mahakna karigumba makhals amatigi thabak thorom paikhatloi Phobala Kendra gi development gi smatangna paluduna MLA na high Phobala da high mass lights ama thamlagani Phobala da hauzik Phobala water sanitation committee na yumthong kudingi tuti sing pinaba honariba se Phobala apun bagi yumthong kuding hack connections suba phangdruba fawa hana connection tawrga leiriba imung singi tax makhatana lokiroi haina lokthoki GP gi oina GP na koliba khulsing lottery system da farukpa khuladuda open gym thamnanaba khongthang Lagani, Moirang Assembly constituency Makada hack MLA or Podiki Pakaliba assessings a say Miam Gidamuktani, Morang Hospital a operation facility, Labour Hospital Ama Soidana Atuba Lagani, Nankala Waida, PIC Ama Saba, Lucilule, Miamda, Kusinana Honargani. Makatana Puvalada Labour Health Sub-Center asi PAC da upgrade tawamadi Kota GP da Health Center ama thamnana ba popular governments ama laklabadi athubada paikalagane haike Aina Moirang Kendra Paikaliba Aye Asset Mayamsi Aina Nasi Highway Loy Mande Adubo Ay proposal about Tauri Mayamna Kangdaba government lactragadi Badu pick up to Bayatagi I Nankalaida primary health sub-center Batamkare. Pobala say the Hopada Laiva Center say primary health sub-center standard of Ukat Nava Amadi Koktagi Gampasaita primary health sub-center Hanganaba Madumadi Batamsan Mayana Putopa Mudre. If government Sina Halaba popular government Sina Madu Soid and Patopa Gani Evisu I Tazabatam Jeremy. I Moirang Kienda operation to we are Moirang hostel. Hanagi Ayuski Donataba, G+2 gi hostel Saba, Panam Jaxle, Masida Kable Loiragadi, I showed the Maki, I quite Wariba, Anahamagi, Kari, Tawumi Amse, Karabadi, Kwan Mayabagi, Kudum Sabdo Lorkani Havigi, Tazaway Tamzari. Moirang Multipurpose Higher Secondary School gi Mairui Singna class boycott tawduna exam ngasi thagadaba exams amata yaudana nongmarakta school gi get mamangda khongjang changchinkre school asigi get the schools asigi Mairui Singna oja transfer tokiba yaroi transfer tokiba oja sing halal biru haibana singba khongjang aduda yakiba case Nikhils Kowa schools asigi Mairui mana quality education lainaba laingakna lamdamasida kan honarabasu Mairui singi apambadi phanganba ngamdre midterm matamda ozahum transfer tokiba haiba si Mairui singbu mangnanaba sillabra school asigi oza sing hanadagi hauna watuna leiringai Mairui singna awaba ka mayoknaringai da oza
watuna leiriba masigi mathakta oja tara marina amuk pen down strike sathaduna lekhibana school asigi mairu sing syllabus cover toba ngamlodra haibgi mi paiba poktun leiringai lenga gasina amuk school asigi chemistry english grammar amadi english literature gi oja hum transfers amuk tokiba haibasi mairu sing lairik ta tamdrabasu yare haibga sab manare mahak na hai tha khargi mamangda oja amsu transfer tokiba leikre transfer tokiba oja halaktriba fawa school asigi class boycott tobuga loinana ngasidagi haugadoriba midterm exam masichu boycott tore haiki छात्र मैम से मरुना क्लास 10 मेट्रिक पेखा थागदोरिबने मेट्रिक पेखा थागदोरिबा असिदा ओजा होमसिना चावरबा थौदांग लाउरिबने मखोइगी चावरबा थौदांगना अखोइगी तुंगी लंबिदा खजितो ओरसु मंगा ओइकनी हाइजना अखोइ छात्र मैम बुजु खंजरिबने अदना हजि स्कूलदा पेंदांग स्ट्राइक टु तौरिबने हजि छात्र दलो ओजासिंग तलो फंगदना पेंदांग स्ट्राइक तौरिबने तौरिबा तंजा अवा मैम असि मरक्सिदा ओजासिंग असि ट्रांसफर थाय मसे करिगिनो अदो ngasi हौरिबा ngasi दगी हौरिबा राउंड हायर सेकेंडरी स्कूल की हाफ इयरली एग्जाम असि asini haujabane akoi ngasi haibanu misda hauriba exam asi oja karigumba transfer dai oja singasi school da stay tawjabde akoi exam asi thaba yawa sunga ngamoi school khuni class khuni ma boycott tawgani aduga akoi school jo handu ngamoi school asigi oja mana school asigi departments kharadi oja suna leibusu yauri kharadana watpasu yauri oja ma oina marui singbo lairik takpiu haragadi adum takpiba yai lairik leiribadi oja sing asina adumak manage tokiba yai maths tombi gedaba ojana physics tambiba english tambi gedaba ojana hindi tambiba hauji school asida sathaduna lakle khudimak mairoi singbu takpineba manage tawduna lakpani haiki mahana government samadi education as the appeal tawduna high transfer tokiba oja sing halanbira u haiki department khara adum matikchan oja lei biyauri aduga department khara amadi oja se masing asuki matik wana lei adubu yai karigumba government gi plan da achumbo oiramgani moina tawbiriba plan si chumamgani oja amana class si loina khoi dum maintain tawbi yari hujipho adubu oja amana class si hanghandana ba adagi department gi karamba subject na suppose english ta ka do oja na hindi tak laiba maths ta ka do oja na physics tak laiba asi gumba kayama su yaurabane maraksida an hairiba si gi maraksida angang sing si gi pen da ba oina oja khara transfer tawgibse mid session sida masigi damak angang sing sina protest tawlere gan government gi side ta amsung education yes gi side ta hajaribse si gi oire da phibam si ye munna khangbi raga yengsin biraga chat khibo oja sing do halhan biro adagi amasung karamba department da karamba oja wali karamba subject ki kari oja wali haiban singba khudimmak tu su akhoi sida awat pasu hapiro ahen ba yaure kano education yes ki side ta gi torap pathabak ta khoi na kaisu hainga leide Kaksing police station gi manung senba sora kaithal manakta khana chainabagi thodo amada thangna yanba yawbadagi machine manau ahum yawna mioi taruk sokle hari thodok thokpham da amadi police tagi phangba press na phangba pauda thodo se ngarang numidang waram pung 5 minute kunthrarom tarakpada thokibani hari ngarang thokiba khana chainabagi thodo du hanasu mamangda khana chainabagi thodok thokiba leikhre ngarang amu thang yanaba yawna khana chainabagi thodo adu thokibani hari thododagi pau tabadagi kaksing police ki team ama mapamuda sangsinduna miyamgi irang adubu laksinki hari solowa mioi taruki manungda makak mayum amar mk asif amasum mk anisna tawal hospital da bokatuna laikanaki md anas khan md iboyai amasung md mustaqimna Kaksing lamdongda leiba Ziman Hospital da laikanaki makhoigi asokpasing aduna marams orga makhoi tarumak Imphal gi tuan ba hospital singda makatana laing nabigi damakta refer tokra hari mot tinadabana kangkhong service state ama orekliba si samdok naba honasi haina RPI Delhi Youth Wingi spokespersons oinam Swamina handak pangthokiba party asigi National Executive Committee gi mifamda Mash Short Honok Jumbo Party asigi National Secretary gi pham amuka hanna pirakpada taramna opagi thorom da haikre Delhi da leba National
Secretary Office ta pangthokiba thormaduda spokesperson oinam Swamina Makatana RP Arthawale Party asi Manipur da regional party ama oina ECI na sakang biduna lakpagi mathakta Manipuri masa ama oriba meso thonok jambo amuka hanna National Secretary gi pham hablokpa khaktanatana Parliamentary Committee gi member amasung CWC gi member oina hablokpa se laibak phabani Party asigi high commands oina mesor thonawjang gi miyang makhada Manipur gi thabak thoram sings and kumang chawksin na pangthok pangam lagani Manipur da hauji oriba kangkhong saibi gi phibam asi lusingba singi marakta mot manadabadagini mot tinadana leiraga miyam pummada awaba pirak liba asidi Manipur gi miyam maru oina lusingba singna amatoina punsil laga thabak tominarsi haikhe Laibak asida khoi representative oina khoi phokpirak liba yoi singsina magi mai mot tinadadana khoi kangkhong saiba state ama khoi na uba phangliba si khoi mot tinadaba se punna tinaraga khoi khumang chawsen ba state ama oibada khoi punna hona minasi haba se khoi miyam ama sung RPI Delhi Youth Wing gi mahut sanjaraga hana khoi thamjari Bishnupur district ki manung dalaiba Tawpokpi Welfare Club ki Niputarelak Suba Foundation Day gi thoram Tawpokpi community hall da pangthokre Taramadura MLA Govindas Konthokjam yawna mi kyana sarga ki class 10 amadi 12 ta Tawpokpi khungangi mawangna phanglaba mahirui singda asamba kudol piduna pukning chu thawat ki MLA local area development fund gi TWC gi club building repairing to amadi nongna saba Tawpokpi mamangda saba open gym amasu sangaduna miyam da khusina ki MLA Govindas Konthokjamna Lekaima Khungangama Sokhatpa amadi afaba konai ama semnanba honabada club ke subu thorang lei drug free oiba lamdam ama oina hamin ba haibasi club organization amadi maira paibi singi thorang lei haiki Understanding building drawings and earthquakes resistant constructions haiba hiramasida yumsharoi singi oiba nomic orientations program ama the Institute of Engineers India Manipur State Center na sinduna takyal da leba government polytechnic campus IEI State Center ki seminar hall pangthokre tarmadu da lamdamasi gi yumsharoi yangkai mukna surgaki thorunga mari lenana program convener Dr. N Samanandana yumsharoi singa khananina bagi mapung oiba thoramni aikoi gi lamdam asida leiriba yumsharoi sings asina yumkai ama sabada architect amadi engineer singna pirikliba drawing sings asi hena mamutana khangminana ba hotnagadabani earthquake da mari lenana aikoi north east da houses seismic 5 earthquakes zone ni haina ribani asigumba akiba leriba masidagi amuk earthquake zone 6 haina amuk tholakba yabagi oithokpa yana leri asigumba kiningai orba earthquake sings asi tholakpada yumsharoi sings asina yum ama sabada mangjongna kari karamba thorang lokhat hoduna asigumba tholakadaba khudong thiba amangata sings asidagi ngakthokani haibasu ngasi khana nainaba asida nainagani haiki hepatitis haiba laina asi matam chana laing horabadi faba ngamba laina amani haiba miyamda hena khangan bagal winana laina asi khangdoknaba lemna case test tawbagi kudong saba piriba sisu lobiu haina community network for empowerment kon gi president S Iranandana ngasi community network for empowerment kon amadi Department of Psychiatry Reims ka khusam narga Department of Psychiatry gi doctors Kamal hold the pangthopa World Hepatitis Day 2025 gi thoram da haikre Tarmadu the community networks for empowerment kon gi president as Iranandana hepatitis asina maramorga malemgo aina second khudingi mi amamam siri adu Manipur gi oina su sibagi sang si sada nipuga manga oidi adubo masi maru aina matam chana test tokthokuna lang horabadi laina phaba ngamli haibasi ngasi World Hepatitis Day torons asina lakpada khangmin nabagal wenana hepatitis C gi oina test tawda model treatment center asi anikaks oiba duga patient masingna yambana matam yamna changliba si sangdanaba hanta hananaba mari leinaba singdasu taksili haiki
viral test to अखोई मतम यामना संग बिसिकी मरम से अखोई मॉडल ट्रीटमेंट सेंटर हाइदना अखोई रिम्स का जेनिम्स का टर्सर लेवल हॉस्पिटल सिद लई मसी स्टेट अतै दे लेट्रि से अममम खतंग लई अदुबु अखोई की ओइनदी स्टेट सिकी मणिपुर की ओइनदी अखोई हाइरिबा डिस्ट्रिक्ट अनि सिदा इम्फाल ईस्ट का वेस्ट का हाइरिबा हेपेटाइटिस सी की लाइसेट असिना सोहलक याबा मी की मसिंग से असुकी यामना लईबदगी नेशनल वायरल हेपेटाइटिस कंट्रोल प्रोग्राम दा अखोइना सु रिक्वेस्ट तौबदगी अखोई स्टेट की ओइनदी हुजिकी Lions Club International District 322 DG Makada Leriba Lions Club of Tawalgi and over member sings absent Bigi Torum Amagalwinana hepatitis let's breaks it down Haiba Temda while hepatitis Degi Tormama Ketri Sanglils Tawal Pangtukre Lions Club of Tawalamadi Mylands Pharmaceuticals Private Limited Anina Punakusum Narga Sinduna Pangtokiba Tormatuda District 322 DG past District Governor Lands MJF Ace Manikumarna Induction officers oina anova lands members simbo lands pin piduna sakangke loinana myoi kayabu hepatitis B amadi hepatitis C ge lemna test tobi kudong sabu piki past district governor Lions MJF Ace Manikumarna Lions Club Internationals audoktuna humanitarian service kaya malem sinbeda pangthoktuna laklibugi matangda wangangke Hana Tontonba political parties sing the Yorumbadiki Congress Party the known as Laba Kaksing Assembly constituency ki pollings 37 by 26 ki Manungdagi Myoikia MPCC ki Secretary Ketumum Kennedy Amade Block Congress Committee BCC Kaksing na Harautam Okre Congress Party Thazaduna Amadi Tarantu Suba Manipur Legislative Assembly election da Kaksing Kendra Indian National Congress ki Miraf Oikiba housing MPCC ki General Secretary Oiriba Ketri Mayums Kennedy ga Loinana Setminagini Habigi Wakalolda Congress Party da Sanglapani Hairi Nauna Congress Party da Yorkraba Sings Adubu Obi Tormama BCC Kaksing Sinduna Kaksing Kendri polling number 37 by 26 Palels Laimangai Singzinda Labor Ketri Mayums Memagi the Pangtokre Nenison Club Family Organizing Committee na Sinduna Tarnipal Suba Felicitations of Meritorious Students and Achievers 2025 Nenesang's Community Hall Pangtokre Toromadu the class 10 amadi 12 ta pass torba mark sada hompu yongna fangalaba mairoi nipugum doyamadi sanabagi lamda gold fangalaba sanaroi amada ikai kumnaba amadi puning thogatpagi torom pangtokre toromadu da Mementos certificates amadi selgi mana oina saruk yaba singda lupalising amamam amadi topper tarba mairoi marida sel oina lupalising manga duga asibar laba usu masana da gol fanglaba sanaroi dana sel oina lupalising hompi duna makoi gi tungi lambi da hena mai partner puning thotke Tormadu da Hanag Additional Director Health Services Dr. T.S. Ravindra Singha Organizing Committee Felicitation के Chairman R.K. Netras Nenison Club के President Shirom Babul Singhana Surgaki Theater Gilamda Malem Sinbet Tungna Sakang Naraba Awardee Returns Tiamna Leki Davida Social Dramatics Unions Uripoki Member of the Artist Singna Minute any 2 minute left of Fondokre Luina Leki Rabaki Tawaina Mapugi Lekol the English Signal Labor Oresunu Haina Tonizabaluna Maki Lehuruba Imumanungi Awabadisu Surgari Hari Hello India State Centers of Excellence Drama and Dadra and Naga Haveli and Daman and Diuda table tennis ke head coach Wadiba Manipuri Yandre Mums Boina Moyang Mayaleka Youth Club Moyang the table tennis board Amakusin Club Adugi Hutang da table tennis Shanaroi Firenbam Shanatoi Amasung Laisangbam Anilda Sanabagi Kids Amasung All Journals and Nationals Tournament ki flight ticketing Kusinabagi Torum Ma Moyang the Pangtokre Mayaleka Youth Clubs Moyang Sinduna Laka Sigi Man of the Pangtokiba Tormaduda Yandre Mums Boina Toruba Tabak Kudimakta My Papa Oisanu Luina Hauruk Liba Sanori Singbo Hana Yokat Bangambo Resano Haike United Youths of Categories UYK na say Kudingi Pangtopa Quiz Competition 3rd Category Offense Written Quiz Competition Princeton's International School Ketri Awang Lekai da Leba School asida pangtokre Mahiroi Puna Sama Homudra Henbana Saruyaki competition adugi result ka loinana prize distribution lagliba August thagi tangs ahumda Ketri Awang Lekai da Leba Ketri Real Mapal Youth Clubs Community Hall da pangtok lagani hari Pawgimrak tanat ma brem tan loksari
matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Birtigan Rajat University, Kanchipur, Southview, Imphal West. Admission is going on for various graduate and postgraduate courses, Bachelor of Pharmacy, Diploma of Pharmacy, and Special B.Ed, HIVI and ITT. For details, kindly visit the campus or contact the numbers below. Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule break matungda taranok seri makhadaba pausing Naro Lamjing Smaira Imphal is Kombuketri Lekaina Sinduna Handak Pangtokiba Lising Kungamage SSLC Amadi SSC exam da Clabasina Column of Sing the Ladyba My Palaba Mairu Sing the Manamatum Pidun Pony Tautuki Tormo Pangtokre Tormadu the MLA Tongam Biswazit Jaunamikan Suraki Toronga Marilena Clubs Asigi Lake Hidrba member sings Amadi Levakidamak Tawana Ponta Pikraba Atoba singing Mafamda Ikaikum no Utpo in a minute Amatumina left on our Fondokre MLA Tongam Biswazit na Matam Kuding Magda Taxi Kasi Togolons Yona Nakoibu Pokpiriba Imai Passing Bo Nula Satkadabani Masina My Partner Bagamatangaiba Lambini Horpo Honorabadi Noman Natraga Nomadi My Papi Lambi to show in a Fangani Hike Apunba Sorok Kaibam Shagai Trust na Ketigau Kendruge Manung Senba Tambal Kong Sabalakaida Laiba Working Women's Hostel da Hangba Relief Camp da Churchampurgi Saikotagi Lanjenar Tuna Leriba Sorakaibams Dewan Singhamadi Bambi Anigi Masanupigi Makataba Lake Tamnaba Mating Winanabal Palising Taragi Mating Pankre Relief Camp da Laiba IDP Kamelok Tagi Sorakaibams Premjitki Masanupigi National Player Refreshment gi damakta sananaba lupa lising ani amadi serogdagi Sorakaibams ibema debi gi imung manunggi award pa menanaba lupa lising ahum amasu pateng pangkre temang khongsit atuda trust ki secretary Basantana Kanglup ki landa lanjen aduna relief camp da leba IDP singna awaba kaya mayoknabi pau social media da thaglakpadagi angam mateng pangmani haiki Thanga Sigi Ka Tinunga Grams Panchayata Semkiba Sintha Village Levels Federation na Sai Ani Mapung Parapagi Ani Suba Kumlan Tormpang Tokre Bisnupur CD Block na Konba Thanga Sigi Thanga Lawai Sabalakai Community Hall da Sintha VLF na Sinduna Pangtokiba Tormadu da Thanga Assembly Constituency ke MLA Tongbram Robin Romadi Lamdamudugi Miyukiana Sarugaki Sport Kilamda Medal Lorkraba Sanaroi Ama Amasung Ma Wangna Fanglaba Mairoi Anida BLF ki Maikai Dige Angamba Kulul Porpiduna Puning Tawatki Tormadu da BLF Asigi Self Group Taraga Humdoi Lebigi Manungda Ngasi Self Help Group Anida Community Investment Fund Oina Lupa La Amamakay Sanfam Sing Yantoki Mayangfal Assembly Constituency gi Manung Senbada Leba Innovative People Empowerment Center INPEC Usiwa Lerik Achobana Haiden Achoba Lampaktagi Haurga Usiwa Lerik Achobagi Man Roads Machines Power Nomiko Social Service Program Ama Club Asige members in Pangtokre Dukan Pamliba Singdagi Posei Leiduna Sarba Muisina Plastic Packet Kudingmak Mapam Sana Hundok Piu Lambida Hekta Hundopagi Hainabi Tadopiu Clavasina Koliba Mapam Singbu Sei Super Lunana Tamnanabagi Pandamda Tata Kudingi Aroiba Nomising Snumita Clavasina Kwanba Mapam Singda Lamtu Sangdopagi Tormasi Haudopani Haina Clavki Haniki President S.A. Rasmon Mitain Haiki Thamagi Sunday Aroiba Sunday Wagera Ahoba Sunday Wagera Manipur Leriba Lekai Kuding Maki Leriba Club Singer Tobiraga de Ekogi Rutananba Yam Clean Weba State Ama Oibang Nangani Haibo Apamasi Aina Yarimakai Manipur Leviriba Irisa Kudimaki Club Itopu Viriba Irisa Kudimu from the Hajari Kumbi Sigi Manung Senba Borangbi Grounds Panchayat ki Ward number 2 da Leriba Thabatons Lerak Borangbi May Lambi Harga Zukangnaba Kilometer Anirum Sangba Lambi Ase Yamna Pimam Chadana Lermbadu
Taromdoi Suba Manipur Legislative Assembly election the Kumbi Assembly constituency gi mirap oinen basem sariba kumbi dagi Moirangthem Megachandrana art walk dagi hauraga lambi adu samjinduna nung thakre Moirangthem Megachandrana lambi asi lamdamasi gi maite pangals isil inauk singna khundaba mapamama oibana Lairiba lambi thongasi asugi mate fatana leramba asi ubadagi lamdamasi ipai palisilina usinga tanarga lambi asi art walk dagi hauraga nung thanu semnin mani asiguma khudong sadraba panchayat ki mapamasida lenga ki sakot thorang amata yodriba se ngasigi lengakna amadi panchayat pubiriba isilina punamakna mieng sangbiu haike The high lambi si Fagala Kanda, like I Sigi Kungang Sida Ladiba, Pipe and Jason Sing, Sinau Yam and Wine, Chapo view Haidana, Hajabagaloina, Sigum Lambi Kayama, Barayang Vida Natana, Kumbikin the Gimafonka, the Ladam Givia in Kali, in a Chachaba Matam the Sum Lambika, Tinese, the Wahan Vina, high lambi Shaina, Angam Bagi, Mating, Sielgi Angam Mating, Raputu Cheraga, like I Sigi, Pai to the Chinao Mayam, Marama Pang Satan Harulsi, Pulaga, I have the Shema of Javani. Like I do MD Tabaton Skobana Lambi si Yamna Pum Channel Lermbadu, Moirangthem Megachandrana, Semi Vidigi Awabakudong Sadwaka Lermbadu Kokle Haki. Takengi Sama Sebak Raskumars Kamaljit Singhagi Sei Sama Subamako Kulund Sei Supa Satrapa Torongi Saroma Oina North Tripura District ki Jolawasada Bat Chantuni Toromama Manipur State Parisat North District Branch na Sinduna Ngarang Bangtokre Branch ki President Ahibams Budhisendra Agartaladagi Manipur Literary and Cultural Forum Tripura ki General Secretary Khoisnams Mangol na Moribamui Singh Oikibagaluna Morupause ki Editors RK Tarunjit Parisat ki Central Committee ki Assistant General Secretary Consams Atul Singhana Singhana Suryaki. Educational Guide Center EGC Tawal Moizing na Center asigi lamkai khangdok laba matungda miyam ki water supplies sananaba lampi nanaba sem sharingai asida popularity taningba mioi kharana EGC bu miyamda lana uhanaba honabaga loinana Nampu Sapuda Sajilakpa Haiba Silabak Tibani EGC na Aranba Pambai Sizinaduna Amadi Hura Nalada Pata Paikibalate Haina EGC na Hairi Mojing GP Panchat Garda Pangtokiba Miami Mipam Ama Loraba Matungda Pangtokiba Paugi Paumi Singa Unabaduda EGC ki General Secretary MD Sajudina EGC ki Mojing Khongkokta Leriba Pata number 1674 asigi lamkai khangdok triba fawa center asigi executive member information tawdaba haina lepnare miyamgi ising thaknanaba EGC gi pataland dagi water supply sananaba moijings mina bazar da sahi asigi January 3 ta miyamgi mipam ama phamkiba aduda laukiba center asigi lamkai khangloba tungda mathau taba lamsing piba haina masa masana warep loki EGC gi lamkai khanglaba matungda piba haiba khungis warep lodun leribani hairiba mifam aduda mioi khara adusu yawa khakta natana masa masagi oinasu sign tawribani adubo masigi popularity Masagi popularity taning bagi damakta nampu sapu tawduna EGC bu miyamda lana honarakpa si makata na tobigno haike water supply ki kind project ase saba horakpa habase masi onthok na chauna legally masi yamna chumda report amani EGC na amadi kullasi da labiri ba praja singna masibu khangjin biba amadi asigumba thabak ase tawidana bagi damakti EGC ki mai kai digi hajari hariba lamase masibu fatana ngamkhai khangdoklaba demarcation tawrbagi matung aduda miyam gi damakta ising thangna bagi water supply ki project ase masi athuba matamda oihannaba honariba EGC ki khongjang masibu taptha halliba kanglup khara ado madu akhoi EGC ki mai kai digi condemn tawi prajana su condemn tawkham thoi Universal Friendship Organizations UFO Far West Headquarter number 6 Nongdam Changlen Hojai Lanka Assam Salamkhuls Battalions amadi UFO Manipur's Manung amadi Mapalga
loinana leiriba thang tagi instructor Senjams Birenga khusamnaduna Assamgi mafum kayada soina kunda kraba maitei sa singi mafamda malem paujel yenthopagi khongsatnama tha sigi tang amadagi hoduna satarkiba du ngasi mapung phana lusinkhre tha sigi tang amadagi hoduna satarkiba UFO gi oiba malem paujel yenthopagi khongsat aduda hojai lanka Guatis amadi Karbi Alongi Manung Senma Laiba Amarjan Bokajan Hathigar Golaghat Lakhinagar Sivasagars amadi Johanna Singbada Mapam Singda Soina Kundariba Maite Kungangs Kayagi Mapamda Maitegi Maru Oriba Malem Paujal Singh Kusinaki Kongsit Aduda Sarugakeba UFO Manipuri Manung amadi Mapalgi Loinana Ladiba Thang Tag instructor Senjams Birena Maidei Ipa Ipu Singna Chatlamba Saksa Yalhays Fidget Latengs Thakchi Khasi Lining Lysols Lengak Wiles Amadi Maidei Huel Lalongi Mahi Sings Asibo Shokot Nanaba Malemgi Thakta Mai Pakna Kangananaba Amadi Soina Taraba Maidei Kudimakpo Punshi Hananaba Luinana Lan Yaudaba Malem Mama Semnanabagi Wakalolda Yumpamurga UFO gi Malem Paujal Ase Assamgi Maitei Singna Kundawa Mapam Singda Yentokpani Haiki Manipurna Delhibu Maitibapi Duna Junior Boys National Football Championship for BC Roy Trophies Dairs 1 gi final Sankre All India Football Federation के मियांग मखादा थासिक तांग कुंदगी पंजाब के अमृतसर दे सतरकिबा जूनियर बॉयज नेशनल फुटबॉल चैंपियनशिप फॉर बीसी रॉयज ट्रॉफी डेयर्स 1 गे ngasi sanakiba ahanba semi-final match ta Manipurna Delhibu penalty shoots out ta goal 3-3 ta maitipi dun final sangkhibani Thasi tang kuntra dagi horaga agastana ito fawa Imphal ki Kumalam Park ta sathagedaba chama kuntra mari suba Durance Cup Manipur chapter da saru yagadaba Navy FC ki team course Raman Raina Makhada training come practice sathakre trainings aduda player singbu lamjing lamtak liba Raman Raina haikibada Navy FC na numit karni ki mamangda Manipur da laktona practice tawdona lamna masida leiriba ground sings asi player singda Susin Handuna winner oinanabagi damakta kanna honagani haiki मणिपुर में आया हुआ हम लोग का 4-5 डेज हो गया तो हम लोग का एक्लामेटेशन ग्राउंड कंडीशन हम लोग सब एडप्ट करने के लिए ट्राई कर रहे हैं फिजिकली मेंटली हम लोग का 1 मंथ से हम लोग प्रिपेयर कर रहा है तो हम लोग बहुत पॉजिटिव है तो हम लोग अभी ऐसा नहीं बोल सकते हम लोग फाइनल तक जाएगा हम लोग स्टेप बाय स्टेप हम लोग इसमें चढ़ के जाएंगे Amram the training come practice aduda sarugakba teams aduge captain Bhaskar Roina Navy FC da Manipur gi su sanore hum sarugyari tha ama ni gi mamang gi practice tawduna Durance Cup asi launanabagi damakta kanna honorli soidana cup asi logni habigi thasbalei haiki Lilong Turenahan be dams makhongda leiba masak nairaba hanigi senior nationals kabaddi players Haji Nizamuddin Miyamna Irawat Bims Haina Kangnaba Miyasi Maki Anaba Amana Maram Orega Lakidre Miyasina Lakidaba Siga Marilena Tawal District Kabaddi Associations Amasung Lilong Sports Associations Anina Emergency Mipam Pangtopaga Loinana Lakidraba Oza Bimgi Tawaina Mapugi Mafamda Ingna Signal Lerunba Minute Ani Tumina Leptana Wawa Fondo Kre Haina Tawal District Kabaddi Association General Secretary MD Ayus Ali na Tadropa Cherolamana Fondrokle Arobidamuro Pausiamukana Bizre Manipur Samadi Security Gapun Kopuomana Ngaseyu Kaktada Singi District Manga Dagi Nomai Samayankai Manga Amadi Bom Yongna Nomai Maru Lisimasatu Yankagini Toy Fagal Hari Nong Karakana Leptana Hek Subada Manipur gi lambi khara di ising thumjin bedagi kudong sadaba sing miyamna mayoknari Amadi viral hepatitis B na nakrabadi punchi supa hidak sadaba yade nadanaba section thorang lokhat minasi haina World Hepatitis Day gi toromda Dr. RK Rosina haikrai Migrum sa pau dia estimate pijaba Manipur pau matanga lusinjari meng tabi punong pau makana kurunjari